ngasi nungdaram phone ki tuan tuan ba se phone singdagi maroi ba pausing khongatcharaga mayam da share tawzigi aharmada Republic Day numita attack tawna ba sem saramba UNLF ki kedar ama fare amana thokre Lagliba January kunga tarukta pangthokadoriba Republic Day mangoinana Manipur police na mafam kyara section tharang lokhat pa hokre section tharang lokhat pagi saruk ama oina Bisnupur district police ta attack tawna ba hotnarambani haiba aina thingraba laholup UNLF ki kedar ama golonena khulai kya marum Bisnupur district ki police ki commando gi kangbu amana fogatpa ngangkhre ngarang nungthil pung mari makhairom taba matamda ngakso pokpi area da kunuma panchupo Assam Rifles amadi Bisnupur police ki apun mukutpu amana thibo gi thapuk sathabada miyo amana polythene bag amaga konana fahauraga miyo amana mafam adudagi nanthokuna senkre hairi police na fahauraba miyo adudi Imphal East district ki wangkhai ningthem pukri mapanagi khundongbam lamjingba sainifu KS Brojendro kawi hairi police na faraba lamjingbana phongdorakpugi matungina ma UNLF ki self style measure nongdon gi makhara thabak tawbani hairi makhata na polythene bag adu check tawbada attack tawbada sizinanaba yamlaba khuchu khulai kya yoroma thina ki haina spausna makhatari makhasa tharakpoina to payamna nungaitaba thodo amana accident na Nupimacha ani laikhidre ngasi numijung matung pung baro makhai tabra singjangmai police ki manung sanba tidim lambi gi kwa kaithil traffic point manakta water tank MN02B 8495 na dayo number yaudriba amada thomjinbada Nupimacha ani laikhidraba Nupimacha adudi yumlembam Sylvia Saikunganithu apokpa Brazamni singjamai songthap laikai digini amana thaudam singlembi saitaragani pat apokpa Nilasandra Kakwa langdai bungdagini thaudo asi tanker aduna maninglom dagi lakpani dayo aduna khagempali rom dagi lakpada tracing aduda thomjinbada Sylvia gi mako takhai kibadagi khudakta laikhidabani singlembina rims ta pukhatpada laikanaba ngamdana laikhidabani haksang anima rims smoke ta postmortem gidama thamkhre water tanker driver police na fare haba pawngsu ngasi phongkiba nongdaram sifongsin phongdonaragli marak thana mapalam goiba pawkhra mayamda share tawjaramge US na China na product toba cotton amadi tomato thingjinkre US na China na product toba cotton amadi tomato gi production thingjinkre masi hauji oriba COVID-19 gi case asigumari lainana hairiba production asi US na thingjinkibani haina agency dagi phangba pawamana suhairi atopa pawamana miyani gi amang thongdagi sana fare security na thibhumagi thabak sathabada sena airport ta passenger ani digi amang thongna puramba sana lupa crore kaya gi fare haina agency gi pawna su makhatana phongdurakli baga satara poina to Manipur gi oba maroi pa pawkhra namo lupa crore kuncha ga mari henbagi nisa gi polam sing mai thakre draki case senaba personal kudima thabak tagi lakthokani biren draki case ta senaba police personal kudimak thabak tagi lakthokani suspend tawroi hena minister nongthomam beren singana phongdokre ngasi pungdong ba singmangda draki case ta trial sathariba amasum conviction piraba thagdok singa mari lenina police ki man khanada lairiba tuan tuanba nisagi polam sing courtagi ayaba lauraga mai thakibaduda saruk yaraduna wafam asi CM na phongdokhibane Chief Minister na makha taraduna sahi kyagi mamangdagi nisagi miyokta leptana lakhi laibak phabadagi Chief Minister gi post asi pairakpaga English singani ga taraga nipan gi June gi tang kun ga tarukta International Anti Drugs Day gi numita state asida nisa laitaba lamdam ama ohelasi haina walk haiba okhalonda war on drugs hawdokhi ngasidi lenga asida war on drug ki maramda society asigi miyamna khanna nainaba horakle masi yamna phaba amadi mission asi mai pakpa horabane lenga na sangshiliba war on drug ki campaign asida wahai ama anikhak soiba yorakpada khudongchaba lobigano drug ki karbar da sienaba miyoi sing police personnel sing oiraba su thabaktagi termination tawgani suspend tawraga tokloi haba wafam su mayek sengna thamkhi nisa thingmada ai gi mina tawraga khangsinadaba tumina laithokpa duga mina tawraga yade haba wakhalon adu lairagadi thokpirakano lainga asina nisa thingnaba thabakta puksel sengna tawjage nisa thingbagi maramda mamutta na khanglaga sakar siga punna satminasi ngasidi lainga asina hiram gyada aranba tawbusingi mathakta ain goiba thabuk lokhali draki case ta siena bamiyoi
kaya athuba matam gi manungda conviction pikre drug case ta sienaba miyoi sing athuba matam na dandi pinaba fast track court NDNPS linkatuna society asi nisa litaba lamdam ama ohenaba khonari haki lainga asina lamdam asidagi nisagi potlam sing maru fongna muthat kinaba sing dalam ekar lising maga chonga rom da thaba popi pambi mangan khre loinana sinpham asida lairamba miyoi kya atopa sinpham da mochilan khre masi sarkar sina pukchel singna drug thingnaba khonabagi mahini ngasi Imphal East ki Punongbam Singmai da lupa crore kuntraga mariga lak taraga nithoiga supnagi lising mapan ga tara romgi mai thadra manghan khre haina su pau sina makha tari makha chatharak poina to pamarueba pawmana qualified oidaba oja hablakpada desamna yaba ngamloi DM University gi constituent college sing da lairiba exiting teachers sing asidagi UGC gi criteria suba qualified oiba oja sing tamak university asigi faculty oina khangat pinaba lenga ki puning sing siladuna qualified oidaba oja sing hablakpada desamna yaba ngamloi quality da compromise toroi Democratic Student Alliance of Manipur Desamgi Secretary Education and Academic Affairs na thadorokpa sirol sida DM University gi administration da sarang naba thoknibasi lenga na athuba matamda loisinduna mairoi sing mulairik tamba phangan binaba lenga ki puning sing sili University asigi tangdaba oja sing athuba da hapi duna mairoi singbu maning makha tamna lairik tamba phangana bu hona biyo DM University gi constituent college sing da lairiba exiting teachers singi matangna laingakna UGC gi criteria da yumpham oiba white paper ama thasigi taraga nipan phawbi manungda miyam da khangan biyo UGC gi criteria suraba existing faculty amadi nauna recruit torakadoriba faculty sing asi offer form piba matamna manaba matamda piduna minasu yaba line su yaba mong da laingakna sinbiyo hanagi exiting faculty singi service protest to biyo hainasu Desamgi srol sina makata na sufongdorakli makha chatharak poina masum loisilak poina ngasi gi oiba COVID-19 update Manipur gi na share tawjaramge ngasi phoki pu mga phoki oiba update tamyam punna miyoi taraga nipan general population ngi ngasi COVID-19 na positive angre Manipur supna gi miyoi taraga nipan katang oye myam taraga nipan si miyoi nipan amadi nupani duga miyoi tarama na nupini oirak diba miyoi singsi Imphal West gi miyoi tarukni Imphal East gi tarini Sursampur gi ahumne masum senapati masum Tamenglong gi amamamne makoi singi lokhatpam thokpa section thorang khudima government lokhatre aga ngasi sumyam yamna lebak phaba haigadra Manipur COVID-19 na miyoi amata sian khidre adobo punna sian khiba miyoi masingdi chahum ga khumfu ga manga sukhre amasum ngasi punna Manipur COVID-19 dagi phaduna ngasi yoina teachers tokiba negative oidon teachers tokiba miyoi masingna miyoi nifuga mathoine aduga hauji state sigi oriba recovery rate si 97.18% nainsu press release na makata na su phongdorakli loisilak poina topa maruiba paw khatang hapsilamge Tamil masa ahum dagi lut tawduna sana lupa amadi siya laukiba napki police personnel mari ngasi court putholaga police custody da remand lautakre haukiba January 13 nongthil pung amaram taba matamna more dagi Imphal airport tamna lakpa Tamil masa ahumbu airport yoramdai da nongmai singdol da lut tawduna sana lupa amadi ayawa siya lawda hakthengna senaba napki police personnel mari singjamai police na phagalaba matungda ngasi Imphal West ki police judicial magistrate Y Somorjit Singagi court puthok matungda numit tarukni gi police custody remand laukhre remand laukhra napki police constable nupa ahum amadi nupi constable ama adudi tongbram Danabir Singa sei kuntraga nithoi apokpa laikhidraba ti ingobi Singa Govindra Gram Nambolni ma ki constable number 0901495 ni sapam Thansuwang Singa sei kuntraga nithoi apokpa laikhidraba S Subon Singa Yumnam Kuidrop Makhalekai Imphal West District ni Maki Constable number na 0901072 ni Namai Rakpam Sanjoy Singa Sei Kuntraga Manga Apokpa N Komdon Singa Kiamgai Mamakai Imphal East District gini Maki Constable number na 0915249 ni Amadi Sagol Sem Sandiarni Devi Sai Nifugo nito Apokpa Laikhidraba S Ibosok Sinha Wangoi Bazar Imphal West District ni Maki WPC number na 1201050 ni napki police women police ni
Hꯧjingna Imphal West Police the ATS tawduna laibani haidena su pawsina makatana phongdoragli lusilak poina pawng tanga mayamda share tawjaramge e ki wangbada kosem gi chairman gi thabak punabagi matam naronda sahi ani sangdoklamle Manipur gi oina higher education gi khwaidi gi marueba autonomous body ama oiriba Council of Higher Secondary Education Manipur kosem gi chairman oiriba Lamaba Mahendra Singana kosem gi chairman oibigi matam haugiba English ngani ge kungi December 13 da loirabasu kosem gi satnariba eki wangbada sai ani sangdoktuna chairman oina amuk hana kosem gi thaupunaba order thoklambada angak oinare hainasu pawsina su makatana phongdorakli